August tha asi Manipur miyamgi oinadi mahausana pukning nungonna amasung harau tayamba animak punba tha ama oiduna lakli. Tha asigi manungda Manipur bu British ki makhutagi munnaba hotnabada mathwai thadokiba athauba singi ningsing thoram pangthoknaki. Amaromda British ki makha ponna leiramba Bharat British ki makhutagi ningkha tamba phangkibasu tha asigi manungdani. Palan thoram asisu Manipur sinba thungna pangthoknaki. Iramdam kannaba hotnabada achauba thaudang laukiba athauba sing phasi tawduna hatkibagi nungaitaba amasung ningtamba phangkiba nungaiba animak yansinnaba thani August tha. Tha asigi manungda sarkar amadi lanai lup kayana tongan ba thabak thoram kayasu paikhatki. Tha asigi 15 da tongan ba mafamsingda Bharat ki humpudara nipan suba ningtam numit pangthoknaki. Rajya sarkar na sinduna ahanba Manipur Rifles ki parade ground su ningtam numit palan thoram pangthokki. Thauram aduda Mukhyamantri Nongthombam Biren Singhna Jati gi machu ahum gi firal chingkhatuna thauramduda March Past Parade singda saruk yakhiba contingent singi salami oki. Shri Biren hai Bharat na ningtamba phangnaba hotnabada Manipur su achauba thaudang kaya lauki. Lamdam asigi athauba singna lamjingduna ningkha tamba Bharat ki damak British ki mayokta lanthengnaki. Mukhyamantri na miyamda lamdam asibu mahausagum nungsi chanaba lamdam ama ohennaba miyam punna hotnaminasi haina su appeal tauki. Shri Biren hai Manipur hujik thokliba tangdo leitadaba thokdok ase yamna nungaitaba thokdok amani adu masibu overcome tawba laksinba aduga shanti poroknaba honaba habse koi khudingmaki lengdraba ithawne ane lawminase masigumba laibaki oiba soba issue sida aikhoi amaga hunnaba amaga ngangnabagi mahutta phaminnarakanda tasengna thoiba issue si karino karaidagi horokpono Kari tawbadagi tawrakibano haiba madugi wakhalondu taminnaru madungda kramai tawna solve tawsige haidana donda sanctionba chungmani. Tha asigi 18 da chamaga 138 suba athauba singi ningsing numit thauram tongan ba mafamsingda pangthoki. Rajya sarkar na sinba mapung oiba thauramda Rajyapal Lakshman Prasad Acharya amasung Mukhyamantri Nongthombam Biren na Sahit Minarda laikatuna ikai khumnaba utki. Thauram aduda wangangladuna Rajyapal na hai Bir Tikendrajit amasung Thangal General na maraibaki damak thawai katkiba aduna laibak asibu ningtamhannaba hotnabada achauba inot piki. Athauba ipa ipu singbu ningsingbagi thauram pangthokpaga loinana ima laibaki damak kathokpagi wakhallonda thabak tawnaba hotnagadabani hainasu Rajyapal na makha na phongdokhi. Moirangkhomgi hicham yaichampata leiba Bir Tikendrajit ki samadhi amadi Palace compound da Thangal General gi mandir da Mukhyamantri Nongthombam Biren na luchingduna miyam na lei katuna ikai khumnaba utki. Tha asigi 13 tagi 19 fawba criminal law ahum Bharatiya Niyay Sanahita, Bharatiya Nagarik Suraksha Sanahita amadi Bharatiya Sakshya Adhiniyam gi matangda numit nini chathakiba orientation program Imphal gi City Convention Center da pangthokhi. Thauram aduda High Court of Manipur gi Chief Justice Shridat Mridul na hai leibak asigi anauba criminal law ahum asi ningthina thijellaba matung matam changdana amadi khumang yangsinna trial pangthoklaba matungda mara leiba miyoi singi fangpham thokpa dandi adu chapchana phanghanabagi pandamda nauna puthokpani. Tha asigi 13 da Azadi ka Amrit Mahotsav ka mari leinana pangthokpa Har Ghar Tiranga campaign gi saruk ama oina bike rally ama Mukhyamantri Nongthombam Biren na Imphal gi hapta kangjaibungdagi lamthaki. Thauram aduda Shri Biren Har Ghar Tiranga campaign da aikhoi punna saruk yaduna anauba sakti leiba Manipur amasung Bharat ama sembada thaudang lawminasi haina phongdokhi. Manipur sarkar na sinba bike rally adu Bishnupur jila gi Moirangi Chingai lampakta loisinki. Masida sunatana tha asigi manungda atai thauram kayasu pangthoknaba sem sari. Manipur gi puwari da sanagi mayekna iduna lehoragadaba chaklam khongchat ningsing thauram tha asigi 19 pangthokani. Mama laibaki damak mathwai kathokiba athauba haipau jadonang leikidaba numit thauramsu tha asigi 18 da pangthokani. August tha asi Manipur gi oina yamna maru oiba tha amani. Chahi asida kumgi nongsu marang kaina chuba thengnari. Mamang tha da chukhiba nongna rajya asida ichaugi awaba mayokna khiba adu handaki tha asida churiba nong asinadi miyamda chauna akaiba pigadaba mande.